ꯆꯥꯎꯈ꯭ꯔꯕ ꯐꯥꯖꯕ ꯅꯪꯅ ꯑꯁꯥꯒꯤ ꯅꯤꯡꯕꯨꯜꯍꯟꯕꯤꯔꯣ ꯅꯔꯨꯝ ꯊꯣꯛꯅ ꯍꯤꯡꯖꯅꯕꯤ ꯑꯩꯁꯦ ꯅꯪꯅ ꯆꯥꯎꯕ ꯇꯥꯏꯕꯪꯗ 이까이 칸다비니 하이키로이다라 ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯕꯣ ꯅꯪꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯅꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯆꯨꯝꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝꯅ ꯅꯍꯥꯛꯅꯤ ꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯅꯪꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯅු ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯆꯨꯝꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝꯅ ꯅꯍꯥꯛꯅꯤ ꯅꯪꯇ ꯅꯪꯒꯤꯔꯛꯇ ꯂꯩꯔꯤꯌꯣ ꯑꯩꯁꯨ ꯅꯪꯒꯤ ꯌꯥꯕꯤꯌꯣ 이제서야 폼들어버수 타와이리 ನಂಗೆ 어이크러니 ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ನಂಗೆ ವಿದ್ಯೆಂಗದ ಹಿಂಬಗಿ ಮಮಲ್ ಲೆಚ್ಚರಿವಿ ꯂꯩꯀꯥꯐꯟꯅ ꯁꯥꯂꯔꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯤꯗ